ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯐꯣꯟꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯔꯒ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯃꯤ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯍꯥꯛꯀꯤ ꯉꯥ ꯐꯥꯅꯕ ꯏꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯟ ꯑꯗꯨ ꯍꯨꯜꯂꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤ ꯏꯟ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯊꯨꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯥ ꯌꯥꯝꯅꯕꯨ ꯐꯥꯔꯕꯁꯨ, ꯈꯖꯤꯛꯇꯕꯨ ꯐꯥꯔꯕꯁꯨ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯊꯤꯅ ꯆꯩꯔꯝꯗꯦ꯫ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯈꯔꯗꯨꯅ ꯃꯍꯥꯛ ꯄꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯟ ꯑꯗꯨ ꯍꯨꯟꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃ ꯂꯩꯔꯒ ꯏꯟ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯏꯟ ꯑꯗꯨꯗ ꯉꯥ ꯑꯅꯤꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯉꯥ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯉꯥ ꯍꯥꯞꯅꯕ ꯕꯥꯜꯇꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯟꯅꯨꯔꯕ, ꯃꯄꯣꯛꯅ ꯏꯉꯧ ꯉꯧꯅ ꯍꯧꯔꯕ, ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯍꯥꯛ ꯎꯕꯗ ꯃꯉꯣꯟꯗ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯆꯥꯅꯕ ꯈꯔ ꯄꯤꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯃ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯦꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯗꯨꯒ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯄꯨꯔꯛꯇꯦ꯫ ꯃꯍꯥꯛꯅ ꯐꯥꯔꯤꯕ ꯉꯥ ꯑꯁꯤꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯑꯣꯏꯅꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯂꯥꯛꯂꯕꯅꯤꯅ ꯉꯥ ꯑꯁꯤ ꯄꯨꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯑꯗꯨ ꯂꯩꯕꯅꯤ꯫ ꯉꯥ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯊꯣꯡꯍꯜꯂꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯁꯨ ꯆꯔꯥ ꯍꯦꯜꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯉꯥ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥ ꯈꯔꯒ ꯍꯦꯟꯅ ꯐꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟ ꯑꯗꯨ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯨꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥ ꯑꯗꯨ ꯍꯅꯨꯕ ꯑꯗꯨꯗ ꯍꯦꯛ ꯄꯤꯈꯤꯕꯒ ꯍꯅꯨꯕ ꯑꯗꯨ ꯉꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ, ꯑꯃꯗꯤ ꯃꯍꯥꯛ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯥꯊꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟ ꯑꯗꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯟ ꯑꯗꯨ ꯆꯤꯡꯈꯠꯄ ꯃꯇꯝ ꯑꯗꯨꯗ ꯏꯟ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯟ ꯑꯗꯨ ꯂꯩꯉꯣꯏ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯉꯥ ꯑꯗꯨ ꯂꯧꯈꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯥ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕꯤꯒꯅꯨ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯗꯗꯤ ꯀꯟꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯤꯒꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ, ꯁꯅꯥ ꯊꯣꯛꯄ ꯈꯨꯗꯣꯞꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯁꯨ ꯉꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ laurammi, ꯑꯗꯨꯒ ꯉꯥ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯉꯥ ꯑꯗꯨ ꯏꯁꯤꯡꯗ ꯍꯦꯛ ꯊꯥꯗꯈꯤꯕꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯍꯥꯛꯅ ꯉꯥ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯣ꯫ ꯐꯔꯦ, ꯉꯁꯤ ꯑꯁꯤꯃ ꯆꯔꯥ ꯍꯦꯟꯗꯣꯛꯂꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯁꯅꯥ ꯊꯣꯛꯄ ꯈꯨꯗꯣꯞ ꯑꯁꯤꯗꯒꯤ ꯁꯅꯥ ꯊꯣꯛꯍꯟꯗꯨꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯣꯟꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯖꯔꯕ ꯇꯦꯕꯜ ꯑꯃꯗ ꯃꯊꯦꯜ ꯁꯨꯅ ꯍꯥꯞꯂꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯈꯝ ꯑꯅꯤ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯀꯅꯥꯅ ꯊꯣꯡꯂꯤꯕꯅꯣ, ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯗꯨꯅꯁꯨ ꯃꯍꯥꯛꯁꯨ ꯈꯪꯗꯦ, ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯁꯨꯝꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯨꯡ ꯑꯃꯃꯨꯛ ꯍꯦꯜꯂꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯪꯗ꯭ꯔꯤ, ꯆꯐꯨꯗꯒꯤ ꯊꯤꯗꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤꯗꯃꯛ ꯇꯝꯕꯤꯕ ꯈꯨꯗꯣꯜꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯇꯨꯅ ꯃꯈꯣꯏ ꯇꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯉꯣꯟꯗ ꯁꯅꯥ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫
Madudagi khanghaudana mahaki table aduma pik thana sana mayam ama thoraklami. Matau adu ubada mahaki mama adusu mamit kuptana ngaktuna yenglami. Mama na pakhatuna masada hangjaraki imagi ibungo imana uriba asibu mangla natraga taibangla natraga masibu karamba phattaba thabak oigadawribano haina mama na pakhatna hanglami. Mamagi pakhatpa matau adu ubada mahangna hairaki ima sanasing asigidamak jingnaba akiba karimata pokpiganu aihangna kari phattaba thabak pu tawgani ai imagi nachani aduna phattaba thabak amatta nachana tawjaroi sanasing asigi matengna aikhoigi lairaba koklagani ima sanasing asi cheksinna upuda hapsiluro aduga hayeng kona sijinagadawba leiraba matamda amuk sijinasi Haujiki oinadi hayeng nachana chachagadawriba thabak asigi mangol asiba pibiyu haina haijarami. Aduga mahangna sanagi khudop adu phanglakpagi wari adu mama dalirami. Mama lukhrabi aduna mahak mafam kadaida kari tawba chatgadawribano haina hanglaki. Masanupa aduna mahak makhoigi sahar adugi konungda chattuna ningthau ngakpa yaunabagidamak mahak lanmi ama oirage haina hairami. Mama aduna pakhatna amu haijaragi imagi ibungo nahangna karigi lanmi oigadawribano imana tabada haujikti leibak asigi ningthau adu yamna awafam khudongthiba mafam amada tare haina pau tai yengnabana landarakadawre haiba pau su imana tai aduna isagi punsi tengani nahak lanmi yauba yade yumda imaga adumak leirasi haina hairami imana hairiba adu chummi ai itomta ningthau kanba ngamloi adubu ima aigumba mi mayam ama thoraklabadi mayam adugi pangalna yeknababu maithiba soidana piba ngamgani haina hairami adubu isam chamjaba nga phaduna hingjaba nahakna lanphamda karibu tawrudoino mama aduna pakhatna hangjaraki ima aikhoi ngami oijarabasu nga phaduna hingjarabasu matam matamgi matung inna aikhoisu ikhutta khulai paiduna yeknaba lanthengnaba ngamgani kanana khangani ima yeknaba maithiba piba loiraba matung ningthauna chanbiduna sana lupa lanthum mayam ama pibiraklabadi maduda sunatana machanupi phawwa piraklabadi aikhoigi kanabani haina mamada mahangna irai laina khumdoraki nahangnabu adumna khallabadi ima thinglaroi nahangna ningliba adumak isona pinabiba oisanu ehaksu punsi nungsangna nahakka kuina laiminaba phangba oisanu haina mahangna masabu pukning thaugatpirami asumna mamagi thaujal phangladuna lukhrabi macha adu leibak adugi konung tamna karaklami nongmanini leiraba matung mahak konung yorami mahangna ningthau adubu araiba thakta mateng panggani aduga mama leibaki seba tawba sakkani haina mahangna mahaki wakhal adu leplami makhoigi leibak adu haujik yeknabana langoi chanduna leiba leibak ama haibadu oirami leibak adugi miyoising adu konung adugi mamangda leptuna ningthauna kari warep amadi ningthaugi karamba yathang tawtharakadawri haina mana thangattuna tagadabagi ngaiduna lerami ningthauna asumna lauthoraklami yeknabasing asina aikhoibu langoi chanduna leire hayengi nungthil phawbagi manungda aikhoina loipot oina sana ngakta pik thana hapa sagol tarukna chingba dolai achauba kunmari makhoida loipot oina karakadawbani natrabadi makhoina landaraktuna leibak asibu lausilagani haina hairari adubu luribadi makhoina hairiba sana asi konung asidagi tangkhai ama phawba leiti maram asina aigi leibak asigi miyoi ama hektana yengnabasing asibu maithiba piba natraga waliba sana lupasing asi piba ngamba miyoi aduda aihakna lam amagi ningthau hapkani aduga aihaki ijanupi asi mangonda thajaduna luhongbigani haina lauthoraklabi matam asida ngasaigi lukhrabi macha nga phaba nupa aduna thoglaktuna ningthau aduda waliba sana mayam aduda natte sagol gari kunmari adumak mahangna sanana loinamak thanna hapsage haina hairami madudagi mahangna konungi mapanda thoktuna mahaki khudop yayoiba sana machugi khudop adu puthoklami aduga mahangna sana thokhanbiyu haina mantra sonduna langlami madudagi mafam aduda yamlaba sana mayam ama khudak aduda thoraklami sana mayam adu sagol gari sing aduda pik thana haplami madudagi hendoktuna konungi sana lupa thampham loisang adudasu tangkhai ama hena sanana haplami madudasu amuk lemduna ningthaugi manai mayam amada sana sing adu yentoklami
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯕꯅꯤꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯛꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯊꯧꯅꯥ ꯐꯔꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕꯤꯔꯕꯅꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯅꯠꯇꯦ, ꯂꯩꯕꯥꯛꯁꯤꯒꯤ ꯏꯖꯠꯄꯨꯁꯨ ꯅꯍꯥꯛꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯅꯥ ꯑꯗꯨ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯊꯥꯖꯔꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯀꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯌꯦꯡ ꯑꯩꯍꯥꯛ ꯁꯤꯔꯒ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯤ ꯀꯔꯤ ꯂꯝꯗꯒꯤ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯒꯤ ꯃꯤꯅꯣ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯧ ꯂꯩꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯄꯣꯛꯄꯗꯒꯤ ꯑꯣꯏꯗꯕꯁꯨ ꯉꯥꯡꯖꯔꯛꯇ꯭ꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯔꯥꯖꯅꯤꯇꯤꯒꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯖꯗꯕꯅꯤꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯅꯠꯆꯗꯦ꯫ ꯑꯩꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯖꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛꯀꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯄꯨꯊꯣꯛꯄ ꯉꯝꯖꯕꯅꯤ" ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯟꯅ ꯊꯝꯒꯗꯧꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯄꯪ ꯄꯪꯖꯕꯅꯤꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯁꯚꯥ ꯃꯃꯥꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯥꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯥꯏ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯀꯔꯝꯅ ꯁꯤꯟꯅꯁꯤꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯗꯨꯃ ꯃꯈꯣꯏ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛ ꯌꯨ ꯈꯔ ꯍꯦꯟꯅ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯇꯋꯥꯔ ꯑꯋꯥꯡꯕ ꯑꯗꯨꯗ ꯄꯨꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯜ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯨꯗꯣꯜ ꯇꯧꯅꯩ, ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯅꯍꯥꯛꯅ ꯃꯃꯜ ꯌꯥꯝꯂꯕ ꯀꯔꯤꯅꯣ ꯑꯃ ꯍꯧꯖꯤꯛ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯨ ꯅꯠꯇꯦ, ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ "ꯍꯧꯖꯤꯛ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯐꯪꯂꯔꯣꯏ, ꯑꯗꯨꯒ ꯂꯩꯕꯥꯛ ꯇꯪꯈꯥꯏꯁꯨ ꯐꯪꯂꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯄꯤꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯉꯥ ꯄꯤꯈꯤꯕ ꯍꯅꯨꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯍꯣꯟꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯍꯅꯨꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯕꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ, ꯃꯤꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯤ ꯑꯗꯨ ꯀꯣꯅꯨꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤ ꯑꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗ ꯊꯥꯡꯖꯤꯡ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯡꯖꯤꯡꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯒ ꯂꯝꯕꯤꯗ ꯌꯣꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯅꯤꯈꯛ ꯈꯠꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤba adu karigino haina hanglami. Hingchabi macha ani aduna asumna haibiraki. Makhoi ani changduna nupa ama hale. Adubu nupa aduna mahaki maru oiba pochak lanthum ahumkhak thamlami. Madugi lanthum adu aikhoi ani chapchana yenthoknaba pami.
ꯃꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯝꯂꯝꯂꯤꯕ ꯄꯣꯠ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯀꯥꯔꯄꯦꯠ ꯑꯄꯥꯏꯕꯤ ꯑꯃ, ꯍꯥꯏꯔꯤꯕ ꯀꯥꯔꯄꯦꯠ ꯑꯁꯤꯅ ꯌꯧꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄꯨꯕ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯅꯨꯡꯊꯪ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯁꯤꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯅꯩꯈꯥꯏꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯄꯤ ꯑꯁꯤ ꯎꯞꯄ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯐꯪꯂꯣꯏ꯫ ꯃꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯃꯍꯥꯛꯅ ꯁꯪꯗꯥꯏꯅꯕ ꯉꯝꯒꯅꯤ, ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯅꯨꯡ ꯑꯃ ꯃꯈꯥ ꯑꯗꯨꯗ ꯂꯪꯊꯒꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯕ ꯃꯤ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯄꯣꯠ ꯑꯅꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡ ꯑꯗꯨ ꯂꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡ ꯑꯗꯨ ꯈꯨꯟꯕ ꯆꯠꯈ꯭ꯔꯤꯉꯩ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯀꯥꯔꯄꯦꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯨꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛꯇꯤ ꯀꯥꯔꯄꯦꯠ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨ ꯂꯥꯛꯑꯣ, ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯅꯨꯡꯊꯪ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯨꯡꯊꯪ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯥꯔꯄꯦꯠ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯊꯪ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯒ꯭ꯔꯥꯛꯇ ꯌꯦꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯎꯃꯪ ꯀꯌꯥ, ꯂꯩꯆꯤꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯗꯨ ꯎꯞꯇꯨꯅ ꯅꯤꯡꯊꯧ ꯁꯚꯥ ꯃꯌꯥꯏꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯒꯤ ꯂꯣꯏꯄꯣꯠ ꯀꯥꯈꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯨꯔꯛꯈꯤꯕꯅꯤꯅ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛꯅꯤ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯍꯔ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯊꯋꯥꯏ ꯋꯥꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯤꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯛꯄ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕు ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕꯗ ꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯒ ꯄꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯍꯨꯠꯇ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪ ꯑꯗꯨꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯐꯨꯊꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕు ꯆꯦꯟꯗꯅꯕ ꯌꯥꯊꯪ ꯄꯤꯔꯝꯂꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯅꯨꯡꯊꯪ ꯑꯗꯨꯅ ꯑꯍꯨꯝꯂꯛ ꯊꯣꯝꯂꯛꯄꯗ ꯃꯍꯥꯛꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯪ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯇꯥꯟꯕꯗꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯡꯊꯪ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯗꯨ ꯎꯞꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯄꯦꯠ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯃꯥꯒꯤ ꯁꯦꯒ꯭ꯔꯥꯛꯇ ꯌꯦꯞꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯊꯧ ꯑꯗꯨꯕు ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ: ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯁꯤ꯫ ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕ ꯃꯍꯥꯛ ꯑꯗꯨ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯊꯧꯅꯥ ꯐꯕ ꯃꯉꯣꯟꯗ ꯄꯤꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯅꯤꯡꯊꯧꯁꯨ ꯑꯣꯏꯍꯟꯒꯅꯤ꯫ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ?
ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ, ꯌꯦꯡꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯅꯨꯄꯥꯗꯨ ꯑꯩꯍꯥꯛꯅꯤ꯫ ꯃꯁꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯅꯤꯔꯛ ꯁꯨꯕꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯌꯥꯎꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯁꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯂꯤꯗꯅ? ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯅ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯅꯍꯥꯛ ꯇꯋꯥꯔꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯇꯥꯈꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯪ ꯁꯤꯈ꯭ꯔꯦꯅ ꯀꯞꯂꯨꯔꯕꯅꯤ"꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯩꯕꯨ ꯏꯟꯊꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯝꯂꯣꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯅꯝꯕ ꯉꯥꯡꯕ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯅꯤ꯫ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯃꯇꯦꯡꯗꯒꯤ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯖꯔꯛꯄꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯅꯕ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯕు ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯏꯖꯠ ꯌꯥꯝꯅ ꯁꯣꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯔꯥꯟꯕ ꯇꯧꯔꯨꯕ ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯗꯟꯗꯤ ꯐꯪꯖꯕ ꯇꯥꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨꯗꯤ ꯑꯅꯤꯔꯛ ꯀꯟꯕꯤꯔꯛꯂꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯀꯩꯅꯥ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯗꯨ ꯄꯤꯔꯕ ꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯕꯣꯔ ꯄꯤꯒꯅꯤ"꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯅꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯁꯅꯥ ꯄꯤꯕ ꯉꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯔꯝꯂꯕꯗꯤ ꯁꯅꯥꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯅꯪꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯧꯕꯤꯈ꯭ꯔꯦ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯨꯗꯣꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯅꯕ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯅꯪꯒꯤ ꯀꯥꯔꯄꯦꯠ ꯑꯄꯥꯏꯕꯤꯗꯨꯗ ꯇꯣꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯗꯥꯏꯃꯟꯁꯤꯡꯅ ꯂꯩꯕ ꯇꯝꯄꯥꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯥꯏꯃꯟ ꯂꯧꯔꯨꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯈꯨꯗꯣꯜ ꯂꯧꯔꯨꯕꯗꯤ ꯀꯔꯤ ꯀꯥꯏ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯀꯥꯔꯄꯦꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯔꯄꯦꯠꯇꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯔꯄꯦꯠ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯄꯨꯡ ꯑꯃ ꯑꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯑꯉꯝꯕ ꯅꯨꯡꯁꯤꯡꯅ ꯀꯣꯏꯁꯤꯟꯕ ꯇꯝꯄꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯕ ꯃꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯗꯥꯏꯃꯟꯁꯤꯡꯅ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯂꯕ ꯗꯥꯏꯃꯟꯁꯤꯡ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥꯔꯄꯦꯠ ꯃꯊꯛ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯔꯥꯞꯄꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯛ ꯅꯨꯄꯥ, ꯑꯥꯗ ꯎꯔꯤꯕ ꯌꯥꯝꯅ ꯂꯪꯕ ꯗꯥꯏꯃꯟ ꯑꯁꯤ ꯂꯧꯔꯨꯁꯣ꯫ ꯃꯁꯤꯒ ꯍꯥꯞꯂꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ"꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯔꯄꯦꯠ ꯃꯊꯛꯇꯨꯗ ꯐꯝꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯀꯌꯥ ꯂꯩꯆꯤꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯗꯥꯏꯃꯟ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯟ ꯊꯨꯝ ꯊꯝꯅꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯀꯥꯔꯄꯦꯠ ꯑꯗꯨꯁꯨ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯑꯔꯥꯞꯄꯗ ꯃꯥꯒꯤ ꯀꯥꯔꯄꯦꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯝꯕꯗꯨ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯀꯞꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯛ ꯉꯝꯕ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨ ꯀꯥꯗꯨꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯗꯨ ꯆꯥꯗꯨꯅꯁꯨ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯃꯍꯥꯛ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ
ꯌꯥꯝꯂꯕ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯆꯤꯛꯇꯨꯅ ꯁꯤꯕ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ ꯃꯍꯥꯛ ꯂꯤꯟꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯁꯤꯒꯦ ꯈꯜꯂꯝꯃꯤ ꯀꯣꯟꯅꯊꯪꯗꯗꯤ ꯃꯍꯥꯛ ꯎ ꯑꯃꯗ ꯀꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛ ꯑꯍꯤꯡꯗꯨꯃꯗꯤ ꯂꯦꯜꯂꯝꯃꯤ ꯑꯍꯤꯡꯗꯨ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯤꯟꯁꯤꯡ ꯑꯗꯨ ꯃꯈꯨꯜꯗ ꯑꯃꯨꯛ ꯆꯪꯅꯈꯤꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯎꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯆꯥꯛ ꯂꯥꯝꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯆꯥꯕ ꯌꯥꯕ ꯆꯤꯟꯖꯥꯛ ꯊꯤꯔꯝꯃꯤ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯆꯦꯡꯒꯨꯝ ꯈꯔ ꯐꯪꯂꯝꯃꯤ ꯆꯦꯡꯒꯨꯝꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯪꯂꯤꯕ ꯏꯁꯤꯡꯗꯨ ꯊꯛꯇꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯎ ꯃꯊꯛꯇ ꯀꯥꯕꯗ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯇꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪ ꯑꯗꯨꯗ ꯂꯤꯟꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯅꯨꯡꯊꯪ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯂꯤꯟꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯝꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯔꯨꯞ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯍꯅꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯍꯅꯨꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯒ ꯃꯥꯕꯨ ꯑꯉꯝꯕ ꯅꯨꯡꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯤꯕ ꯇꯝꯄꯥꯛ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯅꯤꯡꯇꯝꯂꯕꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨ ꯀꯜꯂꯨꯔꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯌꯦꯛꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯂꯟꯗꯥꯔꯛꯇꯨꯅ ꯁꯍꯔ ꯑꯗꯨ ꯑꯃꯨꯛ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯃꯤꯇ꯭ꯔꯪꯒꯤ ꯀꯥꯔꯄꯦꯠ ꯑꯃꯗꯤ ꯃꯥꯅ ꯅꯤꯌꯣꯝ ꯂꯥꯟꯅ ꯇꯥꯟꯁꯤꯜꯂꯛꯄ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗꯨ ꯅꯥꯄꯜꯅ ꯌꯣꯝꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯗꯨꯅ ꯌꯥꯒꯥ ꯍꯥꯏꯔꯤꯕꯤ ꯃꯥꯏꯕꯤ ꯑꯁꯤꯒ ꯇꯥꯟꯅꯗꯨꯅ ꯃꯥꯏꯕꯤ ꯑꯁꯤꯅ ꯀꯣꯁꯇꯤ ꯍꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯁꯤꯒ ꯇꯥꯟꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯄꯨꯈꯤꯅꯕ ꯁꯤꯜꯂꯤ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯄꯥꯝꯂꯨꯔꯦ ꯅꯨꯡꯁꯤꯔꯨꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯍꯟꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕు ꯊꯤꯅ ꯇꯧꯕꯤꯔꯦ ꯃꯔꯝꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯆꯠꯂꯒ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯂꯟ ꯊꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯃꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯀꯥꯔꯄꯦꯠ ꯑꯗꯨ ꯂꯧꯔꯨꯕꯗ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯑꯊꯤꯡꯕ ꯄꯤꯔꯛꯂꯔꯣꯏ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪ ꯑꯃꯗꯤ ꯇꯨꯄꯤꯗꯨ ꯄꯨꯗꯨꯅ ꯀꯣꯁꯇꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯗꯨ ꯀꯜꯂꯨꯔꯣ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯨꯄꯤꯗꯨ ꯎꯞꯁꯤꯜꯂꯗꯨꯅ ꯃꯈꯨꯠꯇ ꯅꯨꯡꯊꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯅꯨꯡꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥꯁꯨ ꯍꯧꯗꯣꯛꯄꯗ ꯇꯥꯔꯝꯗꯦ ꯃꯍꯥꯛ ꯀꯣꯅꯨꯡꯒꯤ ꯂꯟ ꯊꯨꯝ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯀꯥꯔꯄꯦꯠ ꯑꯃꯗꯤ ꯈꯨꯗꯣꯞꯇꯨ ꯂꯧꯗꯨꯅ ꯃꯍꯥꯛ ꯀꯥꯔꯄꯦꯠ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯎꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯩꯆꯤꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯇꯤꯌꯥ ꯄꯛꯅ ꯄꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯁꯇꯤꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯃꯍꯥꯛꯀꯤ ꯀꯥꯔꯄꯦꯠ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯇꯨꯄꯤ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯃꯍꯥꯛ ꯀꯣꯁꯇꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯥ ꯑꯗꯨꯗ ꯀꯣꯁꯇꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯁꯇꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯥꯎꯈꯣꯡ ꯇꯔꯨꯛ ꯑꯗꯨꯕు ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯃꯤꯗ ꯅꯍꯥꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯋꯥꯁꯛ ꯑꯗꯨ ꯀꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯋꯥꯁꯛ ꯑꯗꯨ ꯑꯗꯨꯝ ꯉꯥꯛꯇꯨꯅ ꯂꯩꯕ ꯑꯃ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯤꯠ 3ꯒꯤ ꯃꯇꯝ ꯄꯤꯒꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯖꯔꯣ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯀꯤꯍꯟꯕꯗꯨ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯀꯤꯔꯛꯇꯨꯅ ꯃꯀꯂꯥꯛ ꯅꯤꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯊꯪ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯅꯨꯡꯊꯪ ꯑꯗꯨꯗꯤ ꯌꯥꯊꯪ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯔꯝꯗꯦ ꯃꯍꯥꯛꯅ ꯀꯣꯁꯇꯤꯕꯨ ꯃꯔꯥꯏꯕꯛꯇ ꯊꯣꯝꯂꯝꯃꯤ
Maduda Kostigi mabit adu mai haubagum nganglaklammi. Kanagumba miyoi oiramlabadi nungthang aduna thariba adu amuk hanna hogotlaklaroidabani. Adubu Kostidi siba naidaba miyoi oirami. Kosti adusu mangonda phurakliba miyoi adu kanano haibadu khangdoknaba hotnarami. Nungthang aduna mabu hanjin hanjin thomlaklami. Maduda kayamuk nabagi haibabu masada ising asauba hajilakpaga manarami. Mahak masamak lainungda changduna phumjinninglami. Kona thangdadi mahak masadu laimaida uptuna lingumna phi kamba horaklami. Aduga Rajkumari aduda hu chelaba mahu adu kamsillami. Rajkumari adusu asiba amagum taaduna leirami. Haujikti Kostidu maikhu onkhiduna thongnauda thokiduna mangkhirami. Lukhrabi macha aduna Rajkumari adubu mapanda puthoktuna mahak asengba nungchit holhanduna gyan laknaba hotnarami. Mahakpu achotpa napi mathakta thamlami aduga mahak mikap thorakpa ngaiduna leirami. Khanghaudana langja amana Rajkumari aduna asiba amagum taaduna leiba adu ubada masasingda hairami. Isasa nachinsingdu phengohe panglap laktaba mafam asida aikhoigi chaklen ama leiri. Masigi nupi macha asidi masak matauga yamna phajai chabada yamna haugadaba mali. Asumna Usek Singh adu Rajkumari adugi manakta paitharaklami. Langja macha amadi Rajkumari aduda tunglami. Makhoina mafam aduda lukhrabi macha lei haibadi uramde maramdi mahaki mitrangi tupi adu ublibanina. Lukhrabi macha aduna Usek macha adubu pharami aduga magi tupi adu lauthoklami. Haujikti Usek Singh aduna mahakpu uba phanglami. Usek macha adugi mapa aduna harai ha lukhrabi macha nga phaba aigi isadu thadok piraklo ai nangna pamba ama hekta pige. Maduda lukhrabi macha aduna khumai adu oirabadi asibabu hingat hanba ngamba ising adu puraktuna engonda piyu. Usek mapa aduna paiduna chatkhraga isingi patra amada hairiba ising adu puraklami. Aduga mahaki macha adu thadok piraklo hairaklami. Lukhrabi macha aduna isingdu chumi lali haibadu changjeng tawdriba phawba mana Usek macha adu thadoklamde. Asumna mahangna ising adu Rajkumari adugi mamaida chaisilami. Haujikti Rajkumari adu mamit pangthoraklami. Mahangna mikap thoraklaga hairaklami. Haujik aina leiriba mafam asi kadaidano aidi kayada nungaina tumthokluraba. Maduda lukhrabi macha aduna hairaki Rajkumari nahak matam chuppagi oina tumlamlagadabani. Mahangna wari pumbadu Rajkumari aduda lirami. Mahak puturenda matau karamna intharakpa Diamond ki tampak tamabu mathanta langthok piramba mayamdu Rajkumari aduda amata chithadana lirami. Rajkumari adusu yamna munna tarami. Rajkumari aduna magi makhut adu maida thamlaga hairai konung asigi maningda leiriba leikol asida sempambi ama haubani. Maduda sanagi uhei panbani. Hairiba sempambi asigi masada gusla hairiba khongnaba jantra ama yanduna leibani. Hairiba sempambi asigi makhongda negro marina sangduna leibani. Hairiba gusla hairiba jantra asidagi thorakpa sur asi tarabadi waramba mina nungairakani aduga athiba mina masak phajarakani asiba misu hingalakani. Lukhrabi macha aduna leikol aduda chattuna gusla hairiba jantragi khulai asibu laurami. Asumna makhoi ani carpet aduda tongduna pairaklami. Rajkumari aduda gusla hairiba jantragi khulai adu pirami. Asumna makhoi ani ching pat turen kaya phauduna lakpana Rajkumari adugi konung adu yauraklami. Makhoina konung adu yauba matamdadi mafam adugi miyoi sing adu loinamak tumduna hogatpa amata ngamdana leiramle. Mafam aduda miyoi sing adu tuminna loina leirami. Kana amata hogatpa ngamlamde. Mayam adu khara amana phamduna leiba yaw khara amana leptuna leiba yaw. Adubu makhoi loinamak tuminna loina leirami. Madudagi Rajkumari amadi lukhrabi macha adu changchillaktuna gusla hairiba jantra adu khonglaklami. Jantra aduna ahanba hek khongbaga tumduna leiriba miyoi sing adu amuk loina mikap thoraklami. Pumnamak hanagi matawgumna amuk hanna oiraklami. Ningthau aduna gyan tarakpa matam aduda mahaki machanupi aduna lukhrabi macha adugi khudang paiduna leirambadu ubada mahak yamna saurami. Adubu Rajkumari aduna mapagi manakta changchinduna haukhiba wari pumba lirami. Madudagi ningthau adu lukhrabi macha adugi mamangda mahak yamna ikaijarami. Mahangna mayam mamang aduda mahakpu kausilami aduga
ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯃꯍꯥꯛꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯀꯌꯥꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯖꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫